Sabagi opposition leader Oiriba Rahul Gandhi lakli batang nipan da nongmigi ba khongchata Manipur da laktuna Jirebam Churachandpur yauna irang thokli ba mafam sing da yengsen gadawre Manipur miyam na taram na okpiyo haina Manipur Pradesh Congress Committee ki President K Megachandra na appeal torakle wafam asing ase BT Rota laiba MPCC ki conference hall da pangthokiba paugi mifam mama da phongdokhibani Megachandra na makataraduna Rahul Gandhi na ahanba Lok Sabha ki opposition leader Oiraba matung Manipur da ahanba oina lakadoriba nongmagi Khongchata Miyamna Sogat Piu, Mahak July Tang Nipan gi Ayuktagi Delhi da charter flight lak laba matung nauna irang thokliba Jirebam district chatkani Jirebam district ke Silchar da halak laba matung Imphal da lakani madugi matung Churachandpur district chatuna awana yengsin ba chatkani masigi matung Moirang da by road ta laktuna mafam madugi relief camp ta changduna interaction tawgani tungda Imphal da governor ga unaraba matung amuk charter flight ta hankibagi plan tawri opposition gi leader oibagi aseng ba thongdang lawduna Manipur ki chapchaba awaba puthokuna ngang bi khiba ase aikoi pumna makini masi kaudana leader asibu taramna okpina se haina phongdokhe district tagi thadu ba matungda Imphal da haigalgani aduga Imphal da haigalaga aikoi honorable governor unabagi program laibagi plan laigani adu matungda Honorable leader, opposition leader, Sri Rahul Gandhi ji, Imphal Yorok Matung si Royal Matung da, amuk charter flight da, hankibagi program lagi. Masini ekoi Rahul Gandhi ji na opposition leader hek berapa Matung da, first visit. Masih apa ya? Hanba se mahakna under parliament da. Achompa role ma lobiduna Manipur ki wafam ukhapiba amasu aikoi nauna karaba MP singda aikoi Congress party ki amasu Diablo ki mongsin herega aikoi nauna karaba Professor Wazalinu aikoi ki labor leaders MP singda parliament da Rahul Gandhi sina matam bibituna wang akoi Manipur ki santi laknaba amasung Manipur ki present laiba siki phibam siki matangda wang ngang ngi matam bibiki bai ko leader mahana laga Manipur ki mahana suwa masui ki nangkar BMPC mahana matam bibituna ma ko Manipur issue na ma highlight to ki bangang kiwa solution corona ba prime ministers Wang na Prime Minister Manipur da chat na bigi wafum thambiki ba siga mari le dana aikoi ada laga Manipur ki parasing asopa mayam sing ta mamang da sum black re mamang da ni black re du ga mu adaki am black se mahana Manipur praja nuksibiduna adagi praja sing laiba relief ke shoi mayam Manipur da awa mayam sing khalaga right after becoming the opposition leader